Ngasigi Wari asi momo kouba nupi amagini. Matam kuiraba matungda mahak thabakdagi yumda thuna hallaklammi. Mahakna lambidagi angangsinggi chananaba ngamok kharasu laikhige haiduna khallammi. Mahaki nupa Akas thabakna maram oibana mayumdagi tha animuki mamangdagi mapanda leirami. Mapabungna mayumda tha animuki mamangdagi yumda leitabaduda makhoigi macha ni adu mathawai inung nungairamde. Makhoina mapabungbu yamna ningsinglami. Maram aduna momona makhoigi macha anina khwaidagi pamjaba ngamok khara leituna pokhige haiduna khallammi. Tawbebudi momosu mahaki thabakna maram oibana masani aduga yumda leminaduna masani da matam piba ngamlamde. Maram aduna makhoina mamadasu warorami. Momosu mahaki thabak adu tawba yadabagi tawba oirami. Mahaki thabak aduna makhoigi yumadu puba oirami. Momogi nupa adugi thabak aduda nungaitaba apanba kaya ama laklami. Mado pumnamak adu yengba Akas mahaki company gi headquarter da chatkhiba oirami. Numid adu momogi boss adu wakhal yamna nungairami. Maram aduna mahakna makhoi pumnamakta karimata hairamde amadi overtime sunanabasu hairamde. Maram aduna momo ngantana thabak punamak loisalamlaga mayumda hallaklammi. Numid adugi weather adusu yamna nungairami. Yamna su saramde amadi yamna su inglamde. Weather adubu full enjoy tawge haiduna momona mahaki gari ki mingsel adu chingtharami amadi mahaki gari adu atopa lambi amada thauduna challammi. Ayamba matamda mahak thabak mafamdagi thengna hallakpana mayumda khara thuna yaunaba haiduna asamba lambi ama hek sijanarami. Adubu numid adudi momo matam yamna leibanina numid adugi nungairaba weather adu enjoy tawge haiduna asamba lambi adu thadoklamlaga anoba lambi amada mahaki gari ki steering adu leithoklaga thauduna challammi. Lambi aduda ching macha masu samduna chatpatarami. Ching adu yamna su songlammi amadi ching aduda makhal gi sau chek mayam amasu leirami. Momona lambi aduda laklamba si handaka ani ahumukta surami. Maramdi lambi adu yamna su songlammi amadi yamna su chiklammi. Ayamba matamda lambi aduda mi laklabasu mi manga taruk pulap laklammi. Khara mana picnic ta laklammi. Khara mana mafam adugi fajaraba weather amadi nature adu yengba laklammi. Mi ama anidi lambi aduda chatpa uramde. Momo lambi adugi fajaba amadi weather adu yengaduna gari adu thauduna laklammi. Adubu ikhang utana momo ki gari mamangda hogdong ama samduna challammi. Hogdong adu ubada momo gari adu ki brake adu khamfa pharami. Momo ki gari adu chiklaba lambi adu ki mayaida khamduna leirami. Momo na brake adu matam sana fahodabadagi hogdong adu mahaki gari ki makhada laktuna takhraba haiduna khallammi. Momo na mahaki gari ki thong adu khudakta hangdoklammi amadi gari adu ki mamangda chattuna yenglammi. Adubu yamna laibak fabadi hogdong adu karimata tawramde. Hogdong adu yamna kanna niktuna taduna leirami. Hogdong adu ubada momo sor adu sangno holami amadi tapna thangatke haiduna tawrami. Hogdong adu yamna sukirami amadi momogi manakta sangla u haiba yaramde. Adubu momo na hogdong adubu tapna nalaga thangalami amadi lambi adugi mataida thambirami. Hogdong adu tapna lambi adugi nakal aduda chenduna chatki. Momo na hogdong aduna chenduna chatkiba adu leptuna yengduna lehawi amadi maning leithokduna laaga gari adugi manungda famki. Momo ngaihaki oinadi yamna kirami. Mahak lambi aduda kuina leidinglamde. Mahak mayumda thuna yauninglammi. Momo na lambi aduda mahaki gari adu thauduna lakpadagi hojik phabo gari amata lambi aduda lakpa suramde amadi chatkiba suramde. Adubu ikhang utana momo na gari adu thauba hobaga mahaki gari ki rear view mirror aduda mahaki gari adu ki maningda gari ama thauduna lakpa urami. Momo na asukuiraba matam adu gari amata lakpa suramde amadi makhol sutaramde. Adubu gari adu karamba matamda amadi kadaidagi mahaki gari ki maningda inarkhebano haibadu khanfam ama khanglamde. Ahanbadadi momo na gari adu ki maramda adugi amna khallude amadi mahaki gari ki radio adu tharami. Radio da isai fajaba laktabaduda mahakna news channel ama tharami amadi pau tarami. Pau aduda mafam adugi handak haptada thokiba thogdoksing adugi pau parami. Pau adu tabada momo thajaba ngamlamde amadi yamna kirami. Numit ninigi mamangda mahakna gari thauduna chatliba lambi adumaktada nupi amabu yamna tamthina mangaksam kaktuna hatkibagi pau mahakna tarami.
Mafam adugi police nasu lambi aduda Mehatpa adu fatri fau chattanabagi warning su pirami. Radio aduda Mehatpa adugi maramda chapchabi information di piramde. Adubu radio aduda paw adu tabaga mahakna paw adu ngarang TV da sutaki haibadu khangning ningsing laklami. Amadi lambi aduda hatkiba nupi adugi masaga dusu khangning ningsing laklami. Mado heg ningsing lakpaga mahaki haksang pombagi tu adu sabyunglami. Momo na mahaki gari ki speed adu hengadalami amadi lambi adugi oirom thamba lambi adomda gari adugi mamaya adu leiduna gari adu thoduna chalami. Momo na hojiksu gari adugi maramda henjinna khanjilude amadi gari adusu chumna adum lambi aduda lakpo oiramgani haiduna khalami. Mahakna karigomba gari adu mahakpu tanarakpo oiramadi gari adusu lambi adugi oiromda leithorakani amadi speed su hengalakani haiduna khalami. Momo na gari adu laktaba ubaduda sor adu sangno holami amadi gari adu thoduna chalami. Adubu ikhang khangautana gari adu oiromda leithoraklami amadi speed su hengalaktuna mahaki gari ki maningda kanna thoduna laklami. Gari adu ubada mahakna gari adu mahakpu tanarakpani habasi khanglami amadi gari thoriba misag adu Mehatpa aduni habadusu khanglami. Momo na hojik uchinna china main road adu fau yaunana haiduna gari adu thoduna chalami. Adubu main road yogadabadi khara warlami amadi Mehatpa adugi gari adudi yamna naksilaklami. Ngaihaki oinadi Momo mahakna hojik tawdiriba si karino haibadu khanfam ama khanglamde. Momo na gari adu thawna gari adugi mingseldagi Mehatpa adugi masag adu yengnanaba honarami. Adubu Mehatpa adugi masag adu fajana uwa fanglamde. Mahakna gari thawriba misag adu mi malamde. Gari adugi seat aduda famduna amuba mami ama gari ki steering adu paiduna gari adu thawba malami. Mahakna mukasu fajana yenglami adubu uba phanglamde. Handaksu mahakna amuba mami adu urami. Matamsu yamna thengjilaklami mafam adu khara tawtuna adum mamsilaklami. Momo gari adu thawna asum waba hauraklami. Adubu mahaki maningda tanarakliba gari adu tanarakpa leblamde. Aihaki oinadi mahakna thawriba gari adu lambi aduda hanjinna koituna chatuna leirabra haiduna su khanjilaklami. Mahak kimankhiduna lambi adu lamangnarabra haiduna su khalami. Adubu momona mahak lambi adudagi thoktaba yade haiduna khalami. Mahakna lambi adu munna yengba hawraklami amadi maming amadi arrow mark iduna lambi takba board adu koithi thirami. Khara chalaba matungda mahakna lambi ani fangnaba mafam ama urami. Mafam adugi police station amagi distance amadi maikai iduna thetuna leiba urami. Police station adugi distance adu main road taki khara naklami. Maram aduna Momo na mahaki gari ki mamaya adu police station adomda leithoklami. Adubu gari adu mahaki maningda tanarakpa leplamde. Momo na mahak police station fau yaunaba haiduna gari adu kanna thoduna chalami. Momo na gari adu thawna Mehatpa ma mahaki maningda koitan tanaduna leiba adu ubada mayumda mahakbu ngaituna lehoriba mahaki machani adu ningsinglaklami amadi mamitagi mapi adu tapna chentharaklami. Mahaki mamit mamangda mahaki machani adugi masag adu uduna leirami amadi mahak mayumda tekta kaidana yauhanbiu haiduna isorda khurumjarami. Mahakna lambi mapanda thelamba board pumnamag yenglami amadi gari adugi speed adusu tapna hengatlami. Ikhang khangautana Momo na board ama urami. Board adu ubada Momo khara haraurami. Maramdi police station adu yamna naksilaklami amadi mahakna lambi aduda munna yengduna gari adu thawrami. Momo na mahakpu police station fau yauba ngamkhidra haiduna khalami. Mahaki thamoy adu kanna chongba hawraklami. Mahakpu police station fau yaudringaida Mehatpa aduna harpikidra haiduna su khalami. Mahaki wakhalda wahang kaya ama laklami amadi gari ki speed adusu amuka hena hengkathalami. Ngaihak leiraba matungda mahakna angangba amadi angauba machugi mangal ama urami. Mahakna police station adu mayek sengna uba fanglami. Momo na Mehatpa adu police station adu ubada kiduna mamai leiduna chatkigadra haiduna khalami. Adubu masak khangdaba misag adugi gari adudi mahakna thawrakliba speed aduda adum thoduna laklami. Momo na police station adugi manak hek yobaga kanna laurami. Momo na lauba adu ubada gate mapanda leblamba police amana gate adu hangdoklami. Gate adu hangbaga Momo na gari adu police station gi manungda thawjilami amadi Mehatpa adu mahaki maningda tanaduna lagle haiduna hairami. Momo gi wahi adu tabada police nupa aduna atai police sing adusu khudakta kauthoklami.
Mehatpa adugi gari adusu mahaki gari adugi maningda laktuna khamlami. Momona mahaki gari adugi thong adu hanglaga kumtharaklammi amadi gari adubu yengduna chapleptuna lerami. Mahakna gari adudagi nupi ama kumtharaklaga mahak tamna lakpa urami. Nupi adugi masak adu mahak ukhiba amadi khangbagum taurami. Adubu nupi adugi masak adu icham chamba midi malamde. Nupi adugi khuchad adusu ahingba mi amana chatpaga manaramde. Nupi adugi khuchad adu asiba mi amana chatpagum chaptingna chatlami. Nupi adugi haksangda dakpham kaya amasu tarami amadi mamida adusu igumna ngasanganglami. Nupi adubu ubada momo amukasu hena kiba hengatlami. Nupi adu aduki matikta satherami haibada nupi aduna mahakpu pulis mayam adugi mamangda hatpa ngamgadabasu malami. Nupi adubu ubada momona sida leire nupi asini aibu koitan tanaduna hatke tawramlibasi Mehatpa adu sida leire haiduna hairaklami. Nupi adu mahaki mamangda chapleplami amadi mahaki gari ki maningi sida aduda makhud adu thillaga Mehatpa adu ai natte mahakni haiduna hairaklami. Nupi adugi wahi adu tabada mahakna makhud adu ningna mahaki gari ki maningi thong adu hangdoklubada mahaki gari ki maningi sit aduda nupa ama thang paiduna phamduna leiramba ukhi. Nupi aduna nangna lambida hodong adubu kangi haiduna garidagi kumthakiba matam aduda nupa asi tumina nangi garida kakhatuna phamkibani haiduna hairaklami. Nupi adugi wahi adu tabada momo thajaba ngamlamde amadi masa pumbagi tu adu chapyunglami. Nupi aduna mahakpu kangi haiduna tanarakpa oirami. Mehatpa aduna mahakpu hatpa tarabadi nupi aduna ukhiba tare haiduna Mehatpa aduna mahakpu kaisum tawdaba oirami. Matang aduda momona pulis mayam ama chensilakpagi makhol adu tabada leithoktuna yenglami. Adubu momona amuk leithoktuna nupi aduda yenglubada nupi adudi mafam adudagi chatkirami. Nupi adu mafam adudagi khangmang mangki. Mafam aduda nupi adu leiba uramde amadi mahaki gari adusu khamba uramde. Nupi adu nungsitkumna malangda mangkibagum malami. Pulis sing aduna mahakpu Mehatpa adubu phabada mateng pangbibagi-damak thagalami amadi mahak mayumda chatlami. Mayumda chatlaba matungda mahakna macha ani adubu chetna konsilami. Numid adugi nungdangda mahakna paw adubu internet search tawrami. Mahakna paw adu hek hangdokpaga nupi adugi photo adu thoklaklami. Search tawbada thoklakliba nupi adu Mehatpa aduna hatkiba mahakpu kanbirakiba nupi adu oirami. Wari asibu karigumba mayamna pambiba taragadi channel asibu subscribe tawbiramu amadi video asibu like and share amomta tawbiramu. Mathangi video da anopa episode anopa wari amaga loinana unarasi habasiga loinana yengkopam loyang anbana mayam pumnamakdagi kainabag yathagni sari.